ꯚꯤꯗꯤꯑꯣ ꯌꯦꯡꯕꯤ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯆꯥꯗꯣꯏꯁꯤꯗꯤ ꯁ꯭ꯄꯥꯏꯁꯤ ꯅꯨꯗꯜꯁꯅꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯃꯣꯔꯣꯛ ꯁꯥꯔꯀꯥꯟꯗ ꯆꯥꯅꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯊꯝꯃꯦ ꯁꯤꯗ ꯑꯗꯨ ꯁꯤ ꯑꯃꯨꯜꯀꯨꯜꯁꯨ ꯊꯝꯃꯦ ꯌꯦꯔꯨꯝꯒ ꯑꯥꯏꯁ ꯀ꯭ꯔꯤꯝꯒ ꯑꯁ ꯃꯣꯔꯣꯛ ꯁꯥꯗꯧꯒꯤ ꯃꯥꯜꯂꯤ ꯇꯧꯒꯦꯅꯦ ꯑꯩ ꯃꯣꯔꯣꯛ ꯆꯥꯕꯗꯤ ꯆꯥꯖꯗꯕꯅꯤ ꯑꯩ ꯃꯣꯔꯣꯛꯁꯦ ꯌꯥꯝ ꯍꯩꯅꯗꯦ 2x ꯆꯥꯔꯦ ꯑꯗꯨꯒ ꯁꯤ 3x ꯅꯤ 3x ꯀꯥꯏ ꯊꯥꯒꯦ ꯁꯤꯁꯦ ꯇꯝꯒꯗꯝ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯪꯁꯤꯟꯈ꯭ꯔꯦ ꯈꯪꯅ ꯁꯤ ꯌꯥꯝ ꯊꯨ ꯀꯪꯉꯦ ꯃꯍꯤ ꯌꯥꯝ ꯆꯨꯝꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯑꯁꯤ ꯑꯃꯨꯛ ꯍꯨꯛꯄꯗ ꯂꯣꯏꯈ꯭ꯔꯅꯤꯌꯦ ꯃꯅꯝꯁꯦ ꯃꯅꯝ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯀꯅꯨꯀꯣ ꯇꯥ ꯀꯣꯇꯣ ꯂꯥꯇꯣ ꯂꯨꯗꯤꯌꯦ ꯀꯌꯥꯃꯨꯛ ꯇꯣꯠꯈꯤꯒꯦ ꯍꯥꯏꯅꯣ ꯁꯤ ꯌꯥꯝ ꯄꯛꯏ ꯑꯩꯒꯤꯗꯤ ꯇꯣꯠꯄꯤꯎꯔꯥ ꯅꯪ ꯀꯃꯥꯏꯅ ꯍꯩꯈ꯭ꯔꯒꯦ ꯁꯤꯁꯦ ꯀꯣꯠꯊꯜꯂ ꯊꯝꯖꯔꯒ ꯁꯨꯝ ꯇꯣꯠꯂꯗꯤ ꯇꯣꯠꯂꯦ ꯁꯤꯁꯤꯗ ꯈꯔ ꯇꯣꯠꯂꯦ ꯃꯆꯨꯁꯤ ꯉꯥꯡꯁꯤꯜꯂꯤ ꯃꯩ ꯃꯝꯈ꯭ꯔ ꯃꯥꯜꯂꯦ ꯃꯩ ꯃꯝꯕ꯭ꯔꯣ ꯉꯁꯤ ꯄꯤꯛ ꯊꯥꯜꯂꯤꯁꯤꯗꯤ ꯄꯤꯛ ꯊꯥꯜꯂꯦꯕ ꯅꯪ ꯑꯃꯨꯛ ꯀꯩꯅꯣꯗ ꯍꯥꯞꯄꯕꯣ ꯁꯦ ꯅꯪ ꯉꯥꯏꯕꯤꯌꯨꯅꯦ ꯑꯩ ꯉꯥꯏꯅꯦ ꯁꯤꯗꯤ ꯀꯛꯇ꯭ꯔꯁꯨ ꯌꯥꯕꯅꯤ ꯄꯥꯇꯤꯗꯦꯗꯤ ꯄꯪꯆꯞꯇ ꯆꯞꯄꯨ ꯀꯩꯗꯧꯔꯒꯦ ꯅ ꯀꯨꯏꯅꯒ ꯍꯥꯞꯄꯦ ꯄꯥꯇꯤ ꯌꯥꯝ ꯆꯞꯄꯦ ꯍꯧꯔꯁꯤ ꯕ꯭ꯔꯣ ꯅꯪꯒꯤ ꯃꯑꯣꯡ ꯌꯦꯡ ꯃꯒꯨꯟ ꯌꯦꯡꯁꯤ ꯑꯩ ꯍꯣꯔꯦꯟ ꯁꯛꯇꯤꯒ ꯐꯖꯔꯛꯑꯅꯤ ꯁꯤ ꯆꯥꯔꯗꯤ ꯐꯤꯕꯝꯗꯤ ꯆꯥꯔꯦ ꯍꯥꯏꯕꯗꯤ ꯈꯪꯉꯦ ꯍꯧꯔꯁꯤꯔꯥ ꯂꯦꯠꯁ ꯁ꯭ꯇꯥꯔꯠ ꯍꯧꯔꯁꯤ ꯉꯥꯏꯈꯣ ꯆꯥꯃꯁ ꯑꯃ ꯊꯝꯃꯤ ꯁꯤ ꯈꯤꯇꯪ ꯊꯛꯀꯦ ꯁꯤꯁꯨ ꯅꯪ ꯀꯥꯎꯋꯤꯅꯦ ꯑꯩꯁꯦ ꯑꯩ ꯌꯦꯡꯉ ꯂꯩꯕ ꯆꯥ ꯈꯣꯡꯁꯦ ꯅꯤꯡꯒꯥꯡꯉꯦꯅ ꯐꯝꯃꯤꯁꯦ ꯁꯥꯏ ꯕ꯭ꯔꯣ ꯕ꯭ꯔꯣ ꯁꯤ ꯀꯩꯅꯣ ꯇꯧꯅꯦ ꯉꯁꯥꯏꯗ 2x ꯆꯥꯁꯦꯅ ꯊꯨꯅ ꯆꯥꯔ ꯁꯥꯗꯦ ꯍꯥꯏꯗꯅ ꯃꯈꯣꯡꯒꯗꯣ ꯀꯥꯎꯔꯛꯀꯅꯨ ꯌꯦꯔꯨꯝꯁꯨ ꯈꯣꯛꯇꯤꯌꯦ ꯑꯗꯨꯏꯁꯨ ꯑꯩ ꯂꯣꯏꯁꯟꯅꯤ ꯑꯁꯨꯝ ꯆꯥꯁꯤꯔꯥ ꯆꯥꯁꯤ ꯑꯩ ꯅꯣꯡ ꯃꯣꯔꯣꯛ ꯆꯥ ꯉꯝꯗꯦ ꯍꯥꯏꯗ꯭ꯔꯥ ꯉꯥꯎꯋꯦ ꯐꯨꯠ ꯇꯥꯈ꯭ꯔꯦ
ꯂꯣꯏꯔꯕ ꯅꯪ ꯂꯣꯏꯔꯝꯃ ꯈꯜꯂꯒ ꯋꯥ ꯕꯦꯔꯤ ꯅꯥꯏꯁ ꯃꯈꯣꯡꯒ ꯀꯔꯝ ꯅꯤꯛꯑꯦ ꯄ꯭ꯂꯤꯖ ꯃꯍꯤ ꯂꯣꯏ ꯂꯥꯡꯉꯁꯤꯗꯤ Aduh, terakhir gitu. Aku wow, we did it. Ngon rồi. Xin phải hình sữa ngon này. Hơn nhỉ. Mình cứ lấy rồi. Liam just sao này. Cũng ngon rồi quả. Kun cái sạc này. Nó còn. Hay nó tuyết đâu sai ra. Sao bây giờ cái bài? Cái sai này. Rõ rồi. Cô là xin cô sẽ chăn ngay đây này. Con lang người ta ra. Pizza này. À thì hai. Cầm lên. Có thử tôi chừng cả đấy á. Cũng ngon em ạ. Cũng tỏa hai à. Ấy đi. 잠깐만 지나? 그냥 아이씨 컨대 잠깐만. Cái lúc nào cũng lên rồi mà. Dạ. Cái ngasi đi. Đã đấy làm hai cái lúc đây. 아이씨 컨대 자기브라. 컨 작을 말해. Sai đúng không? miền Nam tao đấy. 좀 잘하게 그게. Vâng, chắc nó mong em phải này. Đi một cái này. Không tao này nè. 빨리. ngậm mùi nó bụng từ. 시루이 들어오지. 또 왜 없지 않대. Khata mua kaya. Anh đang lại ham vào salad bay khung cái đã gan thì salad của em là cọc salad của. Cái đấy ngao vậy. Cái hình tỏi sang cái nó có được. 집에 가면 안 돼. Thuốc cái gì cả đấy. Thế rồi thì sao phải mình 아이고. 아이 그냥 빠이빠이 하는 거. Asis na cái nó có nó bay cái nó kìa. Freak tìm hông này nè. Khi nó hông này. Cái nó cái Anh hông. mà hít lên thầy. Freak như này. nó cứ bay gì quả. Black cái này thì được. 땡 땡. Asis có cái mà tao không có đến coi tao có cái gì ăn tao đi. không là nó chạy qua hình như là. Anh hiểu này hiểu rồi. Năng lượng. Đang phải nặng, luôn là nán ạ. Nhưng vậy hao cái đó. Ê, xí hao kìa năng lấy cái quái hao gì mà. cái gì tôi 땡 땡. anh Nick Philip thì cũng
ꯏꯪꯕꯩꯅꯦ ꯀꯥꯏꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯁꯤꯜꯂꯤ ꯈꯔ ꯅꯤꯛ ꯇꯥꯔꯦ ꯍꯤꯇꯔꯗꯨꯗꯤ ꯍꯥꯏꯔꯤꯉꯩꯗ ꯑꯩ ꯈꯣꯡ ꯏꯪꯕꯩꯅꯤ ꯍꯤꯇꯔ ꯑꯃ ꯆꯪꯗ꯭ꯔꯦ ꯃꯥꯏꯅꯁꯨ ꯉꯥꯡꯉꯦ ꯁꯧꯋꯦ ꯄꯨꯛ ꯁꯧꯋꯦ ꯄꯨꯛ ꯁꯧꯗꯗꯤ ꯃꯣꯔꯣꯛ ꯆꯥ ꯄꯨꯛ ꯁꯧꯗꯗꯤ ꯑꯩ ꯆꯥꯛ ꯆꯥꯔꯔꯣꯏ ꯑꯊꯣꯛ ꯑꯁꯥ ꯂꯣꯏꯁꯤꯟꯖꯔꯣ ꯑꯗꯨꯗꯤ ꯀꯥꯎꯋꯦ ꯑꯗꯨꯃꯛ ꯄꯣꯛꯀꯦꯁꯤꯗ ꯄꯨꯁꯜꯂꯦ ꯌꯥꯝ ꯅꯥꯟꯕꯒ ꯁꯥꯕꯗ ꯂꯣꯏ ꯍꯩꯗꯣꯛ ꯂꯣꯏꯔꯒ ꯃꯦꯟꯃꯥ ꯑꯝ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯈꯣꯛꯄꯒ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯇꯧꯁꯤꯒꯦ ꯇꯧꯔꯒ ꯀꯣꯛꯀ ꯂꯣꯏ ꯉꯥꯎꯋꯦ ꯁꯥꯏꯌꯦ ꯁꯤ ꯌꯦꯔꯨꯝꯁꯦ ꯌꯦꯔꯨꯝ ꯆꯥꯏꯁꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯌꯦꯔꯨꯝꯗꯣ ꯍꯥꯞꯆꯤꯜꯂꯒꯦꯗ ꯑꯥꯏꯁ ꯀ꯭ꯔꯤꯝꯒ ꯌꯦꯔꯨꯝꯒ ꯆꯥꯗꯦ ꯕ꯭ꯔꯣ ꯇꯧꯗꯦ ꯇꯧꯕ ꯍꯩꯇꯦ ꯅꯠꯇꯦ ꯌꯦꯔꯨꯝꯁꯦ ꯐꯨꯠꯄ ꯂꯣꯏꯗ ꯉꯥꯏꯕꯒꯤ ꯐꯣꯡ ꯐꯣꯡ ꯁꯥꯏꯌꯦ ꯑꯣ ꯑꯗꯨ ꯑꯁ ꯅꯪ ꯈꯔ ꯀꯣꯛꯑꯝꯅꯤꯅꯦ ꯏꯪꯅꯕꯅꯦ ꯅꯪ ꯌꯥꯝ ꯄꯪꯉꯦꯗ ꯀꯌꯥ ꯂꯧꯔꯛꯄ꯭ꯔꯥ 98 ꯐꯪꯉꯦ 400ꯇ ꯂꯥꯏꯛꯄꯗ ꯆꯠꯍꯦ ꯇꯦꯟꯅꯦꯁ ꯆꯥꯕꯤꯈꯤꯕꯨ ꯇꯦꯟꯅꯦꯁ ꯂꯩꯕ꯭ꯔꯥ ꯅꯪ ꯅꯊꯣꯟ ꯆꯥꯔꯣ ꯇꯦꯟꯅꯦꯁ ꯂꯩꯍꯧꯕ꯭ꯔꯥ ꯉꯁꯥꯏꯗꯣ ꯑꯩ ꯅꯥꯀꯟꯗ ꯌꯦꯟ ꯆꯥꯒꯦ ꯑꯩ ꯆꯥꯅꯤꯡꯉꯦ ꯅꯪ ꯆꯥꯎꯔꯒ ꯏꯪꯉꯦ ꯇꯨ ꯏꯪꯕꯩꯅꯦ ꯏꯪꯉꯤꯁꯦ ꯏꯪꯕꯩꯅꯦ ꯁꯥꯕꯩꯅꯦ ꯅꯪ ꯏꯪꯕꯩꯅꯤ ꯀꯩꯅꯣ ꯅꯤꯡꯁꯔꯒ ꯍꯤꯇꯔ ꯊꯥꯗ꯭ꯔꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯁꯨꯝ ꯆꯥꯁꯤꯜꯂꯦ ꯑꯗꯨꯅꯅꯦ ꯍꯥꯎꯉꯣ ꯌꯦꯔꯨꯝꯒ ꯆꯥꯎ ꯄꯨꯛ ꯁꯧꯋꯦ ꯍꯥꯏꯕ ꯄꯨꯛꯇꯤ ꯁꯧꯋꯦ ꯍꯥꯏꯕ ꯅꯨꯡꯁꯤꯕꯕꯨ ꯏꯪꯍꯟꯁꯤꯅꯦ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ ꯌꯦꯡꯉꯣ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯇꯥꯏꯁ ꯃꯥꯅꯤ ꯀ꯭ꯔꯤꯝꯅ ꯈꯔ ꯃꯍꯤ ꯌꯥꯝ ꯇꯥꯕꯅꯤ ꯑꯗꯨ ꯁꯤ ꯀꯩꯅꯣ ꯊꯝꯖꯟꯕꯩꯅꯦ ꯍꯥꯏꯕ ꯍꯤꯇꯔ ꯊꯥꯖꯤꯜꯂꯕꯅꯤꯅ ꯖꯔ ꯊꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯕ ꯍꯤꯇꯔ ꯊꯥꯖꯟꯕꯩꯅꯦ ꯃꯍꯤ ꯂꯣꯏ ꯂꯥꯡꯉꯤꯁꯦ ꯏꯪꯉꯦ ꯕ꯭ꯔꯣ ꯀꯥꯏ ꯈꯣꯡꯁꯦ ꯃꯈꯥꯗ ꯈꯣꯡꯒꯗꯁꯨ ꯎꯞꯇꯕꯤꯅꯦ ꯑꯩꯗꯤ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯌꯥꯎꯅ ꯀꯣꯠꯂꯦ ꯌꯦꯔꯨꯝ ꯑꯃ ꯂꯩꯔꯦ ꯀꯩꯗꯧꯔꯤꯅꯣ ꯍꯥꯏꯕꯗꯤ ꯌꯥꯝ ꯏꯪꯉꯦ ꯍꯥꯏꯕ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯦ तेरा सुपरस्टार जैसी कलाकार चुम्बने के मारो ꯑꯩꯗꯣ ꯂꯣꯏꯁꯟꯒꯦ ꯍꯥꯏꯅ ꯅꯝꯗꯅ ꯂꯣꯏꯁꯟꯈꯤꯅꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯥꯏꯔꯣꯗꯅ ꯆꯥꯛ ꯑꯃ ꯆꯥꯁꯤꯔꯣ ꯌꯦꯔꯨꯝ ꯑꯃ ꯂꯩꯌꯦ ꯂꯣꯏ ꯆꯥꯎ ꯌꯥꯝ ꯑꯩ ꯂꯥꯎꯕꯩ ꯅꯠꯇꯦꯀꯣ ꯂꯥꯎꯕ ꯈꯨꯂꯥꯎꯗꯨꯒ ꯂꯥꯎꯕ ꯅꯠꯇꯦ ꯑꯩꯁꯤ ꯐ꯭ꯔꯨꯠ ꯃꯌꯥꯝ ꯌꯥꯎꯋꯦ ꯇꯨ ꯐ꯭ꯔꯨꯠ ꯃꯌꯥꯝ ꯑꯁ ꯀꯩꯀꯩꯅꯣ ꯌꯥꯝ ꯌꯥꯎꯋꯦ ꯐ꯭ꯔꯨꯠ ꯃꯌꯥꯝ ꯌꯥꯎꯋꯤꯁꯦ ꯁꯝ ꯌꯥꯎꯕ ꯌꯥꯎꯕ ꯍꯥꯏꯔꯣ ꯒ꯭ꯌꯥꯟ ꯇꯥꯗꯦꯀꯣ ꯍꯥꯏ ꯑꯁ ꯉꯁꯤꯗꯤ ꯂꯣꯏꯔꯦ ꯄꯤꯌꯣ ꯇꯥꯏ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯔꯤ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ